FIFA World Cup 2022 Lionel Messi gi Singthaningai Oiraba goal na Australia bu Maithiba Piramlaga Argentina bu quarter final da pusinkhre. Lionel Messi na chankhiba goal na Argentina na mafam asigi Ahmad bin Ali Stadium da sathariba FIFA World Cup 2022 gi nongmaijing numita sanakhiba round of 16 class ta Australia bu aniyama da Maithiba piduna quarter final da khumang chaukshinkhre. Panba yai Messi na World Cup asida mahakke mapan suba goal chankhiba sina legend Diego Maradona bu namhatkre. Maradona na World Cup ta goal nipan chankibane. Masina knockout stage ta Argentina gi ahanba goal su oikhe. Goal asina mahakna World Cup ta Argentina gi damak goal khwaidagi chanba anisuba scorer su oikhe. Ahanba duna Gabriel Batistuta ne match hek haukibaga Argentina na dominate tawduna sanarakhi amade makoina ball control tawna thamkibaga loina na makoigi haithoi singthoi ba du utuna midfield bu laksina thamkhe adumoina mak Messi bu Australia gi players singna target tawduna mahak bu senaduna laikhe kumza 2021 ge Copa American singna position fana laikhe dubu Australian team na makoigi phibam fana semna bohona khrabasu Argentina na mating thongna sanarakhi amade match ki minute kunma panchatpa matamda goal chanba yaba khudong chaba ma phangkhe hanba laitana chankhiba Argentina gi attack ta match ki minute kunthra ga manga chatpa matamda Messi na box matondage mahaki wainana kauksin khiba akanba shot amada goal onthokiduna amasino da mangjil thana laikhe ahan bahabadu Australia na goal ama sothana laikhe ani su bahabta Julian Alvarez na khudong chaba lawduna Australia ge keeper Matt Ryan bu lakthuraga match ki minute 53 chatpa matamda goal ama chansenkhe goal adu Australian goalie na makoigi teammate ta pirakhiba ball adu soibadage Argentina ni na athuba khongleida munki amade Alvarez na ahanba khudong chaba lawduna net manungda kauksinduna goal onthokhe maki goal asina Argentina bu ani sino da mangjil thana lehenkhe Australia su Argentina ge side ta akanba mong da takhalakhe makoina pusilakhiba ball ama Argentine player Enzo Fernandez na match ki minute humbudraga taret chatpa matamda ngakthokna bohona khibada on goal chankhiduna Australia gi goal oikhe matung tarakpada Australia team da ahenba confidence lerakhibaga loina na Argentina gi side ta hena kanna attack sing toksilakhi adubo match ki apiba matam phawbada goal amata chanba ngamdabadage Argentina na ani amada mai paktuna quarter final da khumang chaukshinkhe Argentina na December 10 da pangthokadaba quarter final match ta Netherlands ka lamba tawnaduna sanaraga nei aroibada tabidi bapumnamak pu thagachare